Dilipna hana ngaiduna leiramle makhoi ubada nokfet tawna khamo swai doin thojilo nei re nangde bike ka thodana hojiktana sweet 16 yam kan mangkhalei han khedi man roise nan khero aman bamle ko nei bani unaba doina harage duna thobishna tapna kumuko nung da khibagi lekhom khra thoi tushinni mo motni bana pida Dilip wakhaldana ahai hujikte pakhat biga dawini kharaga pakhatloda leire waraktabi mamangdane nangna neibado ei amta mitse penamta yengage na ngairaban yambo yam kuigumse ko akhoi home da su changdawni ngasidi numidang da angang singi chak pizani haibani ai su na khoi papa na korpani akhoi di lakpa yadro na khoi gi do yare changsilo ikoi koina ahumdo punna phaminne haibatan Dilip makhoi ani gi marakta gap ti phasana pihali mabulana khanbagi natte hainaroidra khanbagi ngahakti wari batai saraga achapo chaminaram Dilip ngasidi wayam ngang mairaba namit phaina yengbaga matta changba natte ado nakhoi chakto akhoi ni sula yen do pijese angang mayam du makhoi sho akhoi na ngambadi pijaba yaina RK haira paisa korbek tani leiriba masa thabak towi pabung su art and culture gi director RK Nando haina phawriban yariba nangbo kono ina pizaro ngasi gi data hoi lakpada kaisu kairoi hairadi adum lakbiyo yambonga papa ga pau phawna khreso haye puroida simise wathi doini tabak yam chinmani komba sariba haiduni magise angang se da khairanu yare ko dile nahan khaina di thabak chache haibada awaba mani hojina sangabo lakminaro kaino yambong matomta aina su thabak chile leiradi wari saba su yaroi nungaini hairadi kaide dada masana su lakina haira isidi phare oren chatla se dile ado ichagi number piba yaroidro mairaba khangning na my number di kaige nang nemira da takto haibro ngasi khak unaba angangi number hangena aduga khatna luraba us ok phajana wange na nangde ha khana haluni kaina thoki thajadradi ingonda yambo adumai haido kaigino phagi tobuni nangna saudoida tor leibasina kai khanan doino kaina ba kaina ga yam wabani thabak tobagi awabanane kaina bade keshu hendabani ai su manju kaina bade tofam khangda sumang wai sitpadi phajana hirajan ado mingonda di keshu tawal mi di khudom bida lei hainai masana ka khala matom leibasi su angak pam yabu yanaradi keshu kaiba natteba wari boba natra number haido yambung dagi oina lobiyo aidi sim sinba kuidri aduna number do phaj mana chaktami na bayai akhoi shishu sim gadiba hapta khudinga nate nongmada masing bu thiba yaba mong da nesilisi thengani ma thinbi na badoragi mina ga phakini ko chiksina thambiram mayum phawba yamba ai bel piram khige yarni cha ai pige aina unase thengnase na hairaga nakhoi ni phamam ai pirugi nangi achapot pek tobiyo haibasu loikrabani aim ta hanguki ngagwari saram chatke tawraga lepi ado mana karan taraso hairo ma se imana borsune aina kya thajadi koya da nu yengune aingonda jingnawi ga tawri malene thobishna nang lakpa yam nungai akhoi maruki babungna nangbu unaru cho haibai lakpan nangna mabu semdokpa yumda su yam haraunar nangna mabu phagadaba lambi da pubiyu ko akhoi che gi wakhal se ai ngaktaba ngamde asuk yam phaba yambong se kai kainarino phana saugan boirasu adom wari sanabada yari ai su phone khulaga pirakpadagi sak khangnabani natradi adum che gi wari da thajaramni yar noi waraktabi gi wadu palan khara chakhibado andurakibudo managa doctor orinen toido aidi kise prithvi da doctor shima matum da ngai horasune shokyeng yeng ai dum sijaki RK lakpra mugengi se sidai gi number ibani ma laktringi loksilo marakta paw phawna ninga so dum phawna se magi da mak nangna towi base pabungna yam peli nangna piwa haiba madi shoidana pigani na tami hoi ai phawrake ado warakta bide hainoda nungaite ai gi jinina
ꯇꯧꯉꯝꯕꯤ ꯑꯣꯏꯅ ꯀꯧꯒꯦꯁꯨ ꯀꯧ ꯋꯥꯔꯛꯄ ꯍꯦꯟꯃꯟꯕꯒꯤꯅꯤ ꯃꯥꯅ ꯋꯥꯈꯜ ꯊꯨꯅ ꯍꯣꯡꯈ꯭ꯔꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯃꯔꯝ ꯂꯩꯕ ꯅꯠꯇꯦꯗ ꯃꯩꯔꯥꯕ ꯆꯪꯉꯛꯑꯒ ꯇꯧ ꯉꯝꯃꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯀꯩ ꯋꯥꯔꯤ ꯂꯤꯁꯤꯜꯂꯤꯅꯣ ꯑꯉꯥꯡꯗ 이씨 와리게 사나봐 야다베 몽니네 하 하나가 야 마나제 낭고 이씨 하나가 좀 마나 레요 하이로 라 톡나바 떠르시 아이 오피스 ngak jangamdoini aduga horen chatni haido loisila leram driver ga puna lakdoini firol ananwa setlam driver na kanage firol na kaigi ananbano haisa nandradi yadro home dudane makhoi mache sak phajabi manju du lakdoini magi mamangda akhoi karigi motlaga di chattoiba aise ni aigis office ki driver leiko ngangningai oidi oh gyandare asumna makhoi maphamdudagi thoglaaga mairabana thoibishnabo mayum phawba thinbirame thaina mairabana dhap tawkhiba nupa machadu manba ama makhoi thongal mapada lipadu urai ma hek ubadagi maram leitana mairabadu khangsaw sawning hek khambaga ras sawna laurai he work tabiya number ga sillaga pirak takhai nupa se ga chapnina lerbana ha aroi bi wangang nage na lai changki biar thaibishna pakhatna kaino nangna akhoi thongal ma pada toisha ras ma khutta tap pai udro ngasi bani cheladamni tanja du da khopak na thajile yam chen bro nang na tro sor maning mamang hon kai chen ki bado nungai ni na matung daga tawradi ba ai kanano khanghan ga daun he hanuba na thokai lege nang ne ngondu khupang thaise ai kanano kanai machanu khangdra male ne isa panase ahal pu thoktrasu thabishna nang su changro nang changbaga yambung halage foreign officer call toroke ko yambo somdana manjudo wakhal kanna khalli mana ngasai oi horiba mongdo hojik soi thasaba ngamtre dilip da hangu basu ikai chei amukla na khankini yambongi maramda aina khangdabadi yade akhoi naudai hangasu ningsing lei mairaba mabani gi hokhiba khanana aiba nangonda khutta mehendi ga sangbase nupa gi mingdu idradi yade na ga haido ho yade haiba natiye aduga ga yeiba adum ye ini sida function leibagi sum sangbani aduga hangchitna nungsiba yambongsu unaba phangani adu yenghangi tawbagini wow wahi ga dingaure khuttane aina yambongi ming thabada kanamda uhandringai mapuroiba oidoiba thawaidagi hena nungsibada adu hana utlo yam phaina hai ibani di leminade kamain doba dude yambongda photo nama tharake doirati hana su urani aduga electric faune khutta scarf yetlaga adum leidoini mi udanaba ai nang lakpa wana ngairamdoini ko hoi ba yambong manju kaino ko buga tadridubo phone la epai khatlo kaurakpa khonjel duna manglandu kaike kanan dawriba niruna khangde ngasai de khingba male ai so mayam gi round chatlura lakpada aswai de gi nangi phone malurini kanai wakhal khalinu khande da sidi mamone home de chatni haibadura hoje khan khradabani ngasidi sa se tarangama da dum tawrale khaigino khangde amukta su sumain taw khidri ai thoibi leina ga narakani ko adu oiratra niruna luhongamdai se thoibi leina nai hainabado chummedana ai ngamdaba tawrano matamna purakadaba ohongbani ai luhongbai wa changde da niru maso handakti chinba male phone tawrasu receive hasana tawrakteda ai shu tawraroin tawdabani ibema mi businessman paisa paibani mayam unaraga meeting phamnaba hotnabagi chinba soiramnida yam henjina khanjilunu sida amumugla aga tawramba mawongdadi kyar yam lawjai haiba dum sengna ta iko lotba yar hoi phatte di yaroida khabar da ngarang su yaukibani magi handaki business e kanglei chagi kanaba oigani haina asigumba nupa se phangli se nang daudi yaraba sani ado keno mangini nupa ama sida hekek lakpadudi kai chakrage maman bam urami
Kaida uramino hayo. Ngarang ni urambado. Maningi mingjelo jingthabana irai laina ubane. Natradi kaisu uram. Ado oiramdabasu yaida. Yamdi male. Kaino yambongdi maningda tongidudi kanana thoriba gariduna. Kai gariduna uhobro. Garigadi phasana uhodreda. Ma yengnaba hotnaringaida. Magi varnadudi natre. Coat suit tawradana ko masam sutena kai. Aduga makoy somta yaudre. Mahabu maludre. Kai lambida thengnei no ba. Yare he. Police ta complain tawge hairo. Adu kupnaga hangidubo khangurano. Nanga toina launabaduda masak khanghoban. Ma soidana oiramgani. Phibamdo yadeba. Aisu urame yambongdo ngasai. Bike ka thawradana pura olame. Ngakpana isase wakhal amada tawraga leirin. Ma atopa napi koirabra ayam khangninge niru. Yare he paktre. Aduk yam khatnaraga mana napi koikhraga nangna nungaitaba pukningai maram leite. Mabu thabak tawbro. Tawramdaw samale. PWD da EE oina puriban. Mabu kaino yam thazadiye. Chummedana don't judge a book by its cover haido. Magi phibamduna thabaka tawramni thazadi. Aduga leibaki achaw asangi marakta ama oiramiba. Chai nipangi relationship noin khangda toini. Madu kok yam chai. Adudani aiga toina khatnarido. Marup mapang somta punge yade. Puluragana mana thokpa hekta. Ai chokpa yam nangi. Kaino haisibo nang lohongdoba nupase hanadai koinarappasu nataba. Hojiki nupaduna sauribado maram yam chawna leramena side. Nangi sosoiba leramni. Mibu hekta kok cha edi haiganu. Saubu saumandene. As yare se to se mai wari se. Aishu chatlagi. Mamosu call back tawraktre aishu tawraroi. Adum chasilagi. Hayeng ngana muk thengnarasi ko. Phare adudi. Nang khara halam aishu ngahak lerdi haladabani. Namito yambongna aibo mai short to Bangalore lakpada station da thengnabado. Ngairaga lerambani ko. Mana aigidamak wajabado. Wakhal amadani Manjuna gari kakhatpaga thawgani haiba kawba makhai RK bu ningsingli. As ayoma che khongse nabada loiri thangbaga amta thoktre. Train manungda amuk nakhala iniba. Leisnana kaino nangdina khongduna hani shinbado phatriba. Nang horare matagum phone painaba hotnainen amasuni laktawre khangadubu call doba lepteba. RK tungdagi wangangda manjugi samdo khubi khudom bi changlaga khazik khazik chaplaga laknaboi kaiboi chingbi sanari nungshinai haibatani kuirabagi tungda ngasina ahanba oina unabana manjudi ikairaduna mamai haigatpa phawngamlamde. Leisnana chirol tawi amase nang ubadai ngawramal samchingido manani. Sumainga tawni yam thazadi masakse ubadadi. Akhoi kamai hanne. Saitya senna kai trolley doi chingbiragi. Kebra autora ma dekta jakrasi. Khongna bu chatlasu adum yoba yabani. Nangna khongduga chatpa ngamni thazadre. Phat yoba yabo in tawrasi. RK da muk onsilaga. Kaino angana puraiba bek macha asidi. Nang supobi yarini waramani. Ayuktagi practical exam piramlaga kem chada bini laisi. Mategam di khongna thosi. Kaino beg doi pairagi. Class haudosu watli matam khradi sida sum leiba tabani ne. Amase khara toina unaba phangani. Haraujabada loirabani. Kharadi kuina leirani. Leisnana nakhoi warden ne haiba nangonde yam luna tawba ama lei haidudi nang chatkibada kapamani ha. Ihang hangamani. Machadawna su khaline. Nungaita chatningoche yamsu kaphawi. Aina su themambani kapkanona. Matik ama chatke tawbaga call lai. RK kanano khangingbana mangakto haifetli khatlaga yengloi. Hojikta wari saba madu oirami. RK manjugi makhutta tap paishili hoini maini haide. Ahanba oibana amasu tarang amada chatlami. Fonda wari sarido safam khangde. Madro isa mat karo. Hindi yam loli ne. Akhoi sune natay makhut samluge. Nabani samnarabanina samnahoroko. Manju phone thamkibaga. Aya, akhoi chi se pura yaye. Maisura mukhalagero. Akhoi am kapabanina.
ꯅꯪꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ 이번이 ꯄꯨꯟꯅ ꯆꯠꯂꯁꯨ ꯆꯠꯂꯨꯁꯤ ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯁꯨꯇꯤ ꯄꯨꯟꯕ ꯌꯦꯡꯉꯒ ꯌꯥꯝꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯉꯣ ꯀꯞꯄꯒ ꯂꯩꯍꯧꯕꯗꯣ ꯅꯍꯥꯟꯗꯩ ꯑꯩꯅ ꯄꯦꯛ ꯇꯧꯕ ꯍꯧꯕꯗ ꯃꯥꯗꯤ ꯑꯗꯨꯝ ꯀꯞꯄ ꯍꯧꯔꯕꯅꯤ ꯑꯩꯅꯁꯨ ꯊꯦꯝꯃꯤꯕꯅꯤ ꯂꯥꯛꯀꯦꯗꯤ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯁꯣꯏꯗꯅ ꯆꯠꯁꯤꯀꯣ ꯃꯥ ꯎꯅꯕꯤꯕ ꯑꯩ ꯄꯥꯎ ꯄꯤꯈꯤꯒꯦ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯈꯣꯡꯗꯣ ꯌꯥꯝ ꯅꯥꯔꯕꯣ ꯈꯔꯗꯤ ꯅꯥꯔꯤ ꯈꯨꯠ ꯃꯍꯦꯟꯗꯤ ꯁꯪꯕꯗꯣ ꯌꯥꯝꯕꯨꯡꯒꯤ ꯀꯣꯜ ꯂꯥꯛꯑꯦꯅ ꯍꯧꯒꯠꯄꯗ ꯄꯜꯂ ꯇꯨꯁꯤꯜꯂꯤꯅꯤ ꯑꯁ ꯉꯥꯛꯇꯪꯗꯤ ꯌꯥꯝ ꯅꯥꯖꯥꯅꯤ ꯍꯧꯖꯤꯛꯇꯕꯨ ꯈꯔ ꯐꯔꯦ ꯁꯥꯏ ꯀꯛꯄꯗꯣ ꯌꯥꯝ ꯄꯛꯆꯩ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯇꯨꯡꯗꯒꯤ ꯈꯣꯡꯂꯛꯄ ꯍꯣꯔꯟꯗꯨꯅ ꯃꯪꯂꯥꯟꯒ ꯃꯥꯡꯈꯤ ꯃꯈꯣꯏꯁꯨ ꯊꯧꯖꯤꯜꯂꯛꯀꯗꯧ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯟꯖꯨꯅ ꯑꯗꯨꯝ ꯊꯠꯂꯒ ꯊꯝꯂꯝꯕ ꯑꯁ ꯃꯃꯥꯏ ꯀꯛꯑꯒ ꯊꯧꯗꯣꯛꯄ ꯌꯥꯗꯣꯏꯔꯥ ꯁꯤꯅ ꯄꯨꯡꯁꯨ ꯑꯥ ꯌꯧꯔꯝꯂꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯉꯁꯤꯗ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯤꯕ ꯁꯣꯝꯗꯅ ꯊꯣꯏꯕꯤꯁꯅꯥꯅ ꯃꯁꯛꯀ ꯐꯖꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯝꯕꯣ ꯅꯨꯡꯁꯤꯕ ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯒꯗꯣ ꯁꯤꯠꯁꯥ ꯇꯧꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯍꯣꯔꯦꯟ ꯃꯤꯁꯨ ꯌꯥꯝꯗꯣꯏꯅꯤ ꯇꯧꯔꯛꯏ ꯀꯣꯠꯁꯨ ꯂꯤꯜꯂꯛꯏ ꯅꯣꯡ ꯅꯤꯅꯤ ꯍꯩꯅꯗꯕꯗꯣ ꯈꯔ ꯐꯩꯕꯣ ꯉꯁꯤꯅ ꯑꯩꯗꯤ ꯂꯤꯞ ꯂꯧꯔꯨꯔꯒꯅꯦ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯔꯗꯧꯅꯤ ꯃꯤꯕꯨ ꯂꯣꯏ ꯁꯨꯔꯕꯣ ꯁꯨꯕ ꯅꯠꯇ꯭ꯔꯦꯗ ꯑꯗꯨꯝ ꯌꯥꯈꯤꯅꯤꯌꯦ ꯑꯌꯨꯛꯇꯗꯤ ꯃꯌꯥꯝꯁꯦ ꯊꯕꯛ ꯂꯣꯏ ꯆꯤꯟꯅꯩꯗꯅ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯃꯌꯥꯝ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯐꯪꯁꯟꯁꯦ ꯇꯧꯁꯦꯅ ꯁꯤꯜꯂꯤꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅꯗ ꯇꯧꯏ ꯅꯈꯣꯏ ꯆꯦꯗꯤ ꯂꯥꯛꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯩ ꯍꯥꯏ ꯃꯥꯅ ꯑꯣꯏꯅ ꯇꯥꯟꯅꯍꯟꯗꯧꯅꯤ ꯌꯥꯝꯕꯨꯡꯒꯤ ꯃꯔꯝꯁꯨ ꯃꯥꯅ ꯍꯪꯍꯟꯗꯧꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯃꯥꯅ ꯎꯁꯤꯠꯀꯗ꯭ꯔꯕ ꯑꯗꯣ ꯃꯤ ꯇꯥꯕ ꯅꯠꯇꯦ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯀꯔꯤ ꯅꯪ ꯉꯝꯖꯔꯣ ꯑꯩ ꯍꯪꯉꯔꯨꯏ ꯍꯣꯏꯗ ꯃꯥꯅ ꯑꯩꯒꯤꯗꯤ ꯍꯪꯉꯛꯇ꯭ꯔꯒ ꯑꯩꯅꯗ ꯍꯪꯕ ꯍꯧꯅꯗꯦ ꯈꯔꯁꯨ ꯂꯦꯝꯊꯣꯛꯄ ꯇꯝꯕ ꯍꯥꯏꯗꯨꯅꯤ ꯍꯣꯔꯦꯟ ꯋꯥ ꯉꯥꯡꯕ ꯀꯥꯎꯅꯤꯀꯣ ꯑꯉꯥꯡ ꯃꯌꯥꯝꯗꯨꯗ ꯊꯧꯒꯠ ꯋꯥꯍꯩ ꯑꯣꯏꯅꯕ ꯀꯣ ꯑꯩꯗꯤ ꯏꯔꯒꯁꯨ ꯄꯨꯔꯛꯇꯦ ꯑꯏꯕꯗꯣ ꯑꯩ ꯄꯥꯝꯗꯤ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯋꯥꯔꯣꯜꯗꯣ ꯍꯥꯏꯒꯗꯕꯅꯤ ꯍꯥꯟꯅꯗꯩ ꯏꯊꯣꯛꯑꯒ ꯁꯩꯔꯦꯡ ꯄꯥꯕꯗꯨꯗꯤ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯒ꯭ꯌꯥꯟ ꯑꯗꯨꯛ ꯇꯥꯟꯁꯤꯜꯂꯕ ꯌꯥꯝꯕꯨꯡꯅ ꯀꯩꯒꯤ ꯍꯩꯔꯣꯏꯗꯣꯏꯅꯣ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯋꯥꯍꯩ ꯑꯃꯍꯦꯛꯇ ꯍꯥꯏꯗꯧꯅꯤ ꯃꯩꯔꯥꯕ ꯋꯥꯈꯜꯗꯅ ꯉꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯥ ꯑꯣꯏꯔꯝꯃꯕ ꯑꯗꯨꯛ ꯆꯥꯎꯕ ꯊꯕꯛ ꯇꯧꯔꯒ ꯀꯩꯒꯤ ꯍꯩꯇ꯭ꯔꯤꯅꯣ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝꯕꯨꯡ ꯀꯩꯒꯤ ꯍꯩꯔꯣꯏꯗꯣꯏꯅꯣ ꯍꯩꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯦꯠꯅꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯎꯔꯛꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯛꯆꯨ ꯈꯦꯠꯅꯕꯅ ꯋꯥꯈꯜꯁꯨ ꯈꯦꯠꯅꯩ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯀꯣ ꯀꯩꯅꯣ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯀꯩ ꯍꯥꯏꯕ ꯑꯩꯅ ꯁꯣꯝꯗ ꯏꯇꯣꯝꯇ ꯉꯥꯡ ꯂꯩꯔꯦ ꯇꯥꯕ꯭ꯔꯣ ꯃꯤ ꯌꯥꯝꯕꯣ ꯈꯨꯝꯃꯛꯑꯣ ꯃꯤ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯆꯥ ꯂꯣꯜꯂꯤꯌꯦ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯋꯥꯕꯤꯕꯁꯤꯡꯗꯨꯒꯤ ꯄꯤꯊꯛꯅꯕ ꯌꯥꯝꯕꯨꯡ ꯍꯣꯏ ꯃꯌꯥꯝꯒꯤꯗꯤ ꯍꯩ ꯃꯍꯤ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯁꯨ ꯑꯦꯄꯤ ꯃꯆꯥꯗꯣ ꯑꯆꯧꯕ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯣ ꯑꯩꯁꯨ ꯈꯪꯗꯦ ꯆꯥꯛꯁꯨ ꯄꯤꯖꯗꯣꯏꯁꯤꯗꯤ ꯆꯨꯝꯃꯤꯅꯦ ꯌꯥꯝ ꯊꯛꯍꯟꯕ ꯌꯥꯗꯦꯀꯣ ꯅꯈꯣꯏ ꯄꯄꯥꯒ ꯃꯃꯥꯒꯗꯤ ꯃꯈꯣꯜ ꯇꯥꯗꯦꯅ ꯑꯩꯅ ꯀꯤꯆꯟ ꯔꯨꯝꯗ ꯂꯩꯌꯦ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯏꯅꯦ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯇꯅ ꯂꯥꯛꯇ꯭ꯔꯗꯤ ꯁꯥꯎꯖꯤꯟꯒꯦꯅ ꯏꯁ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯤ ꯂꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯂꯣꯏꯅꯗꯤ ꯏꯟꯕꯅꯤꯗ ꯊꯥꯖꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯌꯥꯅꯤꯡꯗꯕ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯈꯣꯏ ꯆꯦ ꯎꯅꯅꯨ ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ ꯃꯁꯤ ꯃꯌꯥꯝꯁꯦ ꯋꯥꯔꯛꯇꯕ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯤꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯆꯠꯂꯨꯗꯦꯗꯅ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯦꯗꯅ ꯁꯔꯀꯥꯁꯇꯤꯛ ꯈꯨꯑꯣꯏꯗꯤ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯁꯥꯎꯔꯤꯔꯣ ꯁꯥꯎꯗꯤꯌꯦ ꯑꯩ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯤ ꯃꯤ ꯆꯥ ꯄꯤꯊꯛꯎꯒꯦ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯡꯐꯝ ꯑꯃꯠꯇꯗ ꯃꯐꯝꯗꯨ ꯌꯧꯔꯦ ꯑꯥꯔꯀꯦꯗꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯗ ꯀꯅꯥꯝꯇ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯃꯟꯖꯨꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯎꯔꯝꯃꯤ ꯇꯁꯦꯡꯅ ꯃꯥ ꯀꯣꯠꯁꯨ ꯑꯩꯕꯨ ꯃꯪꯂꯨ ꯃꯥꯅ ꯗ꯭ꯔꯥꯏꯚꯔꯒ ꯂꯣꯏꯅꯔꯒ ꯂꯥꯛꯄ ꯍꯞꯇꯥ ꯑꯃꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯍꯣꯡꯉꯝꯃꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯀꯅꯥ ꯈꯪꯅꯕ ꯌꯥꯎꯕꯅꯣ ꯆꯪꯈ꯭ꯔꯦꯅꯦ ꯃꯅꯨꯡꯗ ꯒꯥꯔꯤꯗꯨ ꯃꯇꯥꯏꯗ ꯑꯃꯨꯛ ꯊꯧꯖꯤꯜꯂꯤ ꯉꯁꯤꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯃꯥꯅ ꯁꯥꯎꯔꯛꯑꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯊꯒꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯣꯛꯈꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯗꯦ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯅ ꯃꯥꯗꯤ
ꯑꯩꯒ ꯃꯔꯤ ꯑꯃꯨꯛꯁꯨ ꯂꯩꯅꯗ꯭ꯔꯦꯀꯣ ꯈꯥꯏꯅꯔꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨ ꯃꯥꯅ ꯌꯥꯈꯤꯕ꯭ꯔꯥ ꯇꯥꯟꯖꯥꯗꯨꯗ ꯅꯣꯔꯦꯟꯅ ꯕꯦꯃꯥ ꯀꯩꯗꯧꯔꯦ ꯆꯪꯉꯛꯑꯣꯗꯅ ꯃꯥꯃꯣ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯃꯤ ꯑꯌꯥꯝꯕ ꯂꯥꯛꯑꯕꯅꯤ ꯏꯟꯖꯤꯅꯤꯌꯔ ꯁꯥꯍꯦꯕꯁꯨꯅꯦ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯗ ꯌꯥꯔꯤ ꯍꯔꯥꯎ ꯍꯔꯥꯎ ꯍꯟꯗꯛꯇꯤ ꯃꯤ ꯌꯥꯝꯒꯗꯧꯔꯤ ꯏꯟꯖꯤꯅꯤꯌꯔ ꯁꯥꯍꯦꯕ PWDꯒꯤ EE RK ꯃꯩꯔꯥꯕ ꯈꯪꯗ꯭ꯔꯣ ꯌꯥꯝꯕꯨꯡꯕꯨ ꯁꯥꯍꯦꯕ ꯑꯣꯟꯈ꯭ꯔꯕ